Houzik Fobu Central Forces na external aggressive KUKI terrorists sing control tauba ngamdrabanina sina takpani India political central leader na Manipur bu lumna khandre takpani aduna Manipur da lairiba political leaders sing na mapangi any political parties oisunu BJP oigera Congress oigera JDU oigera amadi RPI oigera nakoina Manipur laibaksi lumna khandrabanina political party amata Manipur da khongda haloi hairasi haiki ruling ga opposition ga ngarang meeting tawbadudi fai adu constructive solution lawbaduni pamisi manungda sum meeting tawbaduna di yaroi Manipur da lairiba central forces miyam sigi accountability pigadabani nahandagi tholakliba thodok nakoi kanagi order no ngairisi lairiba se kanada koina thaja doino haibaduneba to whom akoina trust of dusi kanano adu taragadi lairiba political leaders myam sina hoji central government and armed forces tharak poksida KUKI terrorists sing se mapanai changjal pasing se laaga nakoi maite irei chamu thanaba tawri ibis akoi kana kai order no ngai doise akoi maite haiba civilization se hayeng mutra matungda NCRT book ta akoi gi maite haibam leira mi haibu naina ba ngai ibra haitare political leaders myam lairiba myam se akoi how ai su lawjage loima karigumba si strict action lokal lakraba si do akoi two community ki irang natte mapandagi KUKI terrorist sanjal abani haitar lai pase lairabani thanipan henjal lakrabani aduna akoi laiba myam se political party mapandagi lairiba huji power party basing se si action lokal laktaba taragadi opposition oiro huji chap tak ta bi mang ba matham ma change koine pami se kani no haiba se khoi pam change ibdi diplomacy sanaraga ama magi wari na tabita and even ruling su straightforward oiba decision no change adun lakani akoi su yang na any BJP oiro dagi Congress oiro JDU oiro RPI oiro any laibiri punamak se punjala kanda karigumba akoi punjala si aduga chaka se bakoi delida laira kanda akoi karigumba sigi dumi sibanung sida akoi KUKI terrorists kayumba mutataba tarabadi akoi noigi political party myam se Manipur amta khongda haloi se koi haira se ba ngarang ruling opposition pullaga meeting phamki badudi thagat chari hami be pot da constructive oiba solution ama haibadi kai do sige haiba pot ama yang akan ba measures ama low da gum hek tawba uba haitare nainari be pot article 355 chatna dabra haibagi adon doi tase nahare article 355 sidi automatically chana abani mapandagi external aggression yaure haibasidi state government su hairabani mapandagi akoi amichana su hairabani NIA su hairabani adu taragadi article 355 ase automatically chatna rabani aduna as central forces la iba mayam sina lairiba KUKI terrorist external aggression myam se takhai dibu kari gi no haibadu ne question ang ta khoi myam punjal la seba lairiba political activist puna mak haitare laibiriba ngarang i khana badu da su akoi yahoning ba masu akoi na akoi gi subudi masana hoi subudi khana ne na pauta jare su sidi thanipan henjela pasida su gi ground rule se loi violate tawre haibase khangabadi KUKI militants sing sigi aduna su sidi advocate tawba haisi sidi must the central government gi tawda sunya ya roi se ko thamadabani article 342 gi matung ina yam thuna akoi gi sin KUKI dagi ST lophok na recommend se thabiro adu akoi lairiba political party pulak ki leaders ruling or opposition or lairiba puna mak haitare autang pulak chapmina rasi adu haira se kari gumba sida akoi na mi hena changatraba akoi thuna akoi gi article 355 se automatic chatna labne aduna central forces myam su lairabane makoi na husipo achau action ama akoi gi KUKI terrorists mapane changsal im myam se for Manipur for India akoi action achau la phalak traba adu taragadi noi political party am Manipur changba yararoi habse pulak puna haimina raseba adu haidragadi ngatangi khanara akoi masin khanaraga aduna du hairi hara akoi masin losinaraga manunda so akoi masin akoi gi ka manunda room amada nairaga thum thambagi wari si to ase na myam da haijari